Akasbani Imphal, Wahengbam Rajesh na pau pajari, ahanbada maruiba pau. Mukhyamantri Nongthomam Biren Singh na ngasi Manipur Bidhan Sabha da haikre. Rajesh da hojipokda NDPS ki loisindriba case lising ama chupna kumapan leiri. Mukhyamantri na hai gari hurambagi casing yengsinaba SIT ama semle hojipawda hurankiba gari chani marfu mari recover tawre. Manipur Bidhan Sabha na ngasi tongan ba bibang mangagi apunba sempam lupa koti lising ahum chatruk supna taret lag nipu humdoi lising kuntratur khanaduna pass tawki. Numit huni chathakadaba Anisiba North East India Festival ngasidagi Bangkok ta Kendra gi Mapanthorom Raja Mantri Dr. R.K. Ranjan hogdokre amasung Rashtrapati gi matangda Congress lusingba amana phongdokkiba wafam gi matangda sarangnaba thokpadigi sangsaki sabha animakki mifam ngasigi oina yaithokre. Mukhyamantri Nongthomam Biren Singh ngasi Manipur Bidhan Sabha da haikre. Rajyasida hojik narcotics, drugs and psychotropic substances NDPS ki loisindriba case lising ama chupna kumapan leiri. Congress ki TS Lokesor Singh na hanglapa wahang amagi pakumda Mukhyamantri hai drug yonba amasung lalonbaga mari lainaba police ki mio yauna punna mi lising ani chama Yankai Nipan Fare, Tara Marina, conviction pire, Tara Matoina, Pazindran Tamli, Manghai, drug of Marilena Parba Mioising NSA gi mongda yamdrabda sahi ama phajinduran thamnaba sarkarna thorang lokale manghai NDPS ki court lingle amasung masigi pol atu matamda phangba ngamnagani Mukhyamantri hai koi gi kangbu tawriba kangbu si tawgen tawbusu tawbusani mois jail ga si ki dabi tawdabi aduga hoji special court link kare aduna atu matamda result adum thuna positive oina lakane na khalle maram de hojik se koi drug ki mapanda ki kaur training si am tawle kamaina phani phama matam da magistrate me yaw da bini madugi test kamai tawni kanana witness wo hengani hekta police station da pubu ya bar court haibana si so many technically mayam amale hai rasin do si til hol du leitana bai ne ko yam kanna training se koi pai khala ga hona jari yamna sidai da lai bukti se koi ki government ki employee kangbu ki mark da yor bus Masina Paga the Middle Carvar, she also Punina Maduna, Madugi put difficulties live. I don't know, say, I'm Kana, police Manunga, Madugi incident, particularly. Congress ki Surya Kumar Okram na hangba wahang sing ipakum da Mukhyamantri hai gari huran bagi casing yengsinaba SIT semle hauji phawda huran kiba gari chani marfu mari recover tore amasung mi chani nifu humdoi fare CCTV surveillance hengat anduna command center na kumna monitor tori atuba matna gari huran bagi watok asi sada humudra marfu romdi loishinba ngamnagani thajai Shri Biren hai Masi je koi government se am serious one luxury koi site tongan ba team vehicle theft si din tong na koi tongan ba team semre madugi theft tawrum matung ne koi na 25 July ba ba koi na 284 vehicles koi recover to bunga mis adaga haba su vehicle repair su ni chani ni fu hum no ni faris case lising ohum ga songa trampan si mi amama na tawna te hai ba 246 ga group point ro ga private thibana gari khara ma phang do yawi CCTV ki surveillance am kanna koi hankana le duga command center koi hanga kana yana pajana koi monitor dog na khotana yam kanna madugi husiki adune duga husiki vehicle theft team siga sigi counter to police ki team siga tor kana koi 24/7 koi kanna work to holni madu hena kanna to hunna ba so koi hona jage Power Mantri Thongam Bisoji Singh ngasi Manipur Bidhan Sabha da haikre leima khongdu leiriba heavy fuel power plant thabak tawdre Congress ki Keranji na hanglapa wahang amagi pakum da mantri hai plan asi yadaba machine sing cabinet ki ayaba lauraga polam sing company da amuk yonthoknaba khanargani amasung madudagi phanglapa sel aduna atopa project amada sizinagani Manghai heavy fuel plant leiriba mafam asi sarkar gi lamni amasung mafam asida anawu project ama paikat pa yai Manghai madudul lam khopsin du leiriba mioi sing Satkinaba notice Thakre. JD gi LM Khokten hanglapa wahang singi pakumda Forest Mantri TS Bisojin hai rises the Haujik Reserve Forest Contractorate Protected Forest Kulumdoi Amasung Wildlife Sanctuary Taret Lay. Mantri hai Forest ki lamsing de lam khopsi lagliba mioising takthoknaba thorang kya lokole umang kanba amasung yokhatuna thamba haibasi mipung kudimaki daitani hairaduna Forest Bibangna miyamu bhab tanaba thorang kya marum paikaliba asida mateng pangbinaba Mantri na appeal toki
Water Resources Mantri Wahengbam Newmain hai Jiribam Jilagi oina isaok thokan mafam singidamak tongan project sing paikatnaba thaurang leire. JDU gi Muhammad Asabuddin na hanglakpa wahangi pakhumda mantri hai masigidamak sarkarna report ama sembaga loinana Jal Shakti Mantraloy da tharagani. Mantri hai report semba aduda yaugdaba mafam singna Rajya Sarkarna paikapa project na konsingani. Manipur Bidhan Sabha na ngasi tongan-tongan bibag mangagi apun ba sempam lupa koti lising ahum chatruk chupna taret lak nifu humdoi lising kuntratar kanuduna pass tauki bibag sing adudi Medical, Health and Family Welfare Services, Labor and Employment, Tribal Affairs and Hills Development, Dairy amasung Farming yauna Animal Husbandry and Veterinary amasung Environment and Forest ni. Dinman sing adugi kat motion Congress ki K Ranjit Singh, K Meghasandra Singh, T.S. Lokeshwar Singh amasung Surya Kumar Okram na pukhalaki. Khana ninaba aduda NPF ki Ram Muiba, JDU gi K.H. Joy Kisan amasung M. Rameshwar amadi BJP gi Paulilian Lal Haukip saruk yaki. Manipur Bidhan Sabha ngasi di Manipur Fiscal Responsibility and Budget Management Fourth Amendment Bill lising ani kunithoi, di Manipur Staff Selection Commission Bill lising ani kunithoi amasung di Manipur Land Revenue and Reform 7 Amendment lising ani kunithoi puthokki. Tabiriba pawsi Akashbani Imphal digini. Anisuba Northeast India Festival ngasdegi Bangkok ke Central Wall da Kendra gi Mapan Thorum Rajya Mantri Dr. R.K. Ranjan hogdokre. Thasi gi kuntra mathoi pawa chatagadaba festival si Indian Embassy na Trend MMS India ga khusam naraga sinbani. Kumsi sahi gi oina festival asida mieng thamnibadi lalolitik sel thadaba tourism hengaranba cultural exchange education singbani. Festival asigi ahanbe edition lisingani taramapan ge February da Bangkok ta pangthoki numit uni sathagadaba festival asigi hogdopoki thorum Bangkok ki Hotel Central Grand ta pangthokli. Festival asida awang nongpok lamdangi Mukhyamantri Singh, Mantri Singh amasung makok thongba official Singh saruk yari. Hogdopoki thorum da Thailand gi makok thongba official Singh su saruk yari. Festival asida awang nongpok lamdamgi artist sing, musician sing, dancer sing, craftsmen, business, tour operator na sing ba yauri. Festival asiga marilena B2B mipam amasu pangthokani. Festival manungda awang nongpok Rajya Singdagi MSME gi kuthang da puthokpa polam sing utkani. Awang nongpok Rajya Singa Thailand ga tourism gi lamde hena chawkhana ba hayeng tourism B2B mipam amasung laloniti gi mipam pangthokani. Manipur ngasi COVID-19 gi anobo case marpurani pan thengnaki ngasi gi positive oibagi changcha da 32.5 mangani COVID positive oiba mioi sikibagi paw laite. Rajya da hojik COVID positive oiba apun masing lak ama lising kuntrani pan chamapan marpu mari sure ngasi mioi humbudra humdoi naba phaki naba phaba apun masing lak ama lising kuntra taruk chani ni pu sure naba phabagi changcha da marpurani pan dasmik sino ahumni hojik active case chatruk tara manga lairi. Manipur ngasi COVID vaccine dose lising manga chatruk supna ahum kapki masi tharga hojik phawda vaccine dose la kuntra mathoi lising ama chamapan supna taret kapkre. Bisnupur Police na ngasi nungtilpung ama taba adoida khawpum parking area dagi mioi ama fare hari farba mioi asi Jeliarong United Front ki active cadre ni hari farba mioi adu Bisnupur Police Station da sinakre hari. Imphal West Police Commando ngasi numidang wairam Imphal gi Thangal Bazar Bora Gali Alu Gali amasung Nagamapal gi mapam karada thi bagi humagi thabak chathakre maduda mioi chama nipu manga lokhat ki amasung mioi taramatoi masak khangtoknaba City Police sinakre hari. Assam Rifles Technopol Battalion na Territorial Army ga loinana Technopol Jilla gi Sita Lamkhai dagi kuchuklai kya marom phangle hari. Akaknaba paw ama phangbadagi Assam Rifles na mapam aduda arapa mioi sing check tawbada mioi anina mapam aduda bag ama khundolamaga chen kibani bag aduda hand grenade sing yawrang ki hari. Amarom da battalion asina Kwatha Junction da ngangkhai wangmadagi pusilakpa aini yadaba polam sing phagatpa ngamle hari mioi amana purakpa churup amasung cosmetic gi polam sing adu hundoklamnaga chen kibani hari polam sing adugi mamal lupa lak mapan lising kuntra humdoi rongi oigani hari. Ani suba Bijli Mahotsav amasung Ujwala Divas Kamjong Jilla gi Phungyar Subdivision gi manung chanba Koso Village ta pangthokre. District Administration Kamjong na MSPDCL amasung NSPC na punna sinba thorom asi Azadi ka Amrit Mahotsav palan thorunga manilena pangthokpani. Thorom adu saruk yakiba khunja kaya marumna BJP na lusingba sarkar asina power gi lamda miyam gi punsi mahingda awanba purakna ba honariba adubu thagatpa phongdokki. Thorom adu jilla asigi Deputy Commissioner SDO na chingba saruk yaki. Bijli Mahotsav amasung Ujwala Divas None Jilla gi Khawpung gi Duidajang Community Hall pangthoki tharumduga mari lenana renewable energy consumer rights amasung universal household electrification gi matangda film utki. District Administration Kangpokpina Cycle Subdivision gi Saijang Village ki Saijang Community Hall ju numit thauramasi pangthoki tharumduda jilla asigi Deputy Commissioner Srimati Kengu Juringla na chingba saruk yaki.
One People, One Destiny haiba hiramda Naga Solidarity Kongsat ngasi Senapati Jila da sakre. Maramdagi hokiba Kongsat adu Senapati da loisanki. Senapati Mini Stadium da pangtokpa loisanbagi thoramda NPO gi President Saruk Yariba Miambu Thagarpa Pongtoki Tungda Tongan ba Sangsan sing na pirakpa Solidarity Messaging Patoki. Laibaga sina ningtam la pasahi humudra mga surapaga mari lenana pangtokpa Azadi ka Amrit Mahotsav thorongi saruk ama oina irai numit kudingi akhanaba quiz ki thorom leptana santokna lagli ngasigi quiz ki damak quiz master da kusinajari tabiriba singbu ngangom kiranna taramna okshari आकाशवाणी इम्फाल की पाव कांगबो मसुंग राज्य के आर्ट एंड कल्चर डिपार्टमेंट पुण्य सिंजबा आजादी का अमृत महोत्सव क्विज प्रोग्राम की यांखई माथोई सुब एपिसोड की वाहंग हंगजरी वाहंग अदुदी एंग्लो मणिपुरी लाल लिसिंग मचनिपान मरफुतरा माथोई गमरी लेनना मणिपुर की अथौबा चराई ठंगालबु ब्रिटिश न कर्म मतमदा फारसी तौदुन हातखिबगे The question is, when did the Britishers hang freedom fighter of Manipur Charai Thangal in connection with Anglo-Manipuri War 1891? Aikoigi email address airinfalnewsquiz@gmail.com da isagiming laifam amadi contact number galoinana adongi paukum thabirau. Mamangi irai numita quiz program asigi yankai shubu episode ta hangjakibu wahang. ing kumja lising machanipan marputara mathoigi March kunmari da Manipur gi konung Kangla da landarakpada British landmi singbu lusinglakkiba Lieutenant Brackenbury bu hatkiba Manipur gi freedom fighter adu kanano wahang asiga chumo paukumdi pukramba tangkoni haibasini khwaidigi hana chumo paukum pirakkiba mioi ahum khangatchare makhoi sing adudi ahanbu winner na Kiamgaidagi Rajkumar Opendro Singh ni Aihak Kiamgaidagi Rajkumar Opendro Singhani Angang Wedingedagi Hauna 1891 gi Anglo-Manipur War Lana Siga Kopasi Yamna Kangina Laksabani Adubu Kudong Saba Ifang Pangana Sumlaki 2021-2022 Sahi Ani Asida Regional News Unit All India Radio Imphal Amadi Arts and Culture Department Government of Manipur Anina Kusamna Duna Pangthok Piriba Leibak Asina Ningtamba Sahi Humbutra Manga Mapung Parkpagi Azadika Amarit Mahotsav Kamai Lenana Irai numiki numidang pung tarit makhaigi Manipuri pauda sandok piriba quiz asina khangning lakpa kaya do khangan bire masigi damak Regional News Unit All India Radio Imphal amadi Arts and Culture Department Government of Manipur anigi mafamda singamdraba lamana maton sinjare matungda su magol leba thorong kaya sinbirakani haina asa taujari anishubu winner na Kiamgai maning laikai Minerva Rajkumari ni ahum subu winner na Khangabok Cherapur dagi Saikhom Bidyasini Chanu ni Winner sing the congratulation pijari. Loisilakpada ngasigi yankai mathoi shubu episode ki quiz ki wahang amuk hananing sing jari. Anglo Manipuri lal lising machanipan marputara mathoi gamari lainana Manipur ki athauba charai thangalbu British na karma matamda Farsi tawduna hatkibage. The question is, when did the Britishers hang freedom fighter of Manipur Charai Thangal in connection with Anglo-Manipuri War 1891? Rashtrapati Draupadi Murmu gi matangda Congress lusingba Adhir Ranjan Chaudhary na phongdokiba waphamsingda charangna thokpadagi sangsaki sabha animaki mifam ngasigi oina yeithokre Rajya Sabha da ngasi ahanba mifam yeithokluba matungda numit yungbuda amuk anna phamba matamda Treasury Bench ki sadasya singna slogan laubaga loina Adhir Ranjan Chaudhary na phongdokiba wafam adu Congress President Sonia Gandhi na lale haijagadabani haina dabi tawi Lok Sabha da pibam chap manaki ayuki mifam yeithokluba matungda numit yungbuda amuk phamba matamda Treasury Bench na slogan kaya laubaga loina na Congress President lale haijagadabani haiki Birodi sadasya singna Congress left dol amasung atai dol singna sabagi welcome na changsinduna sarkar gi mayokta kholaw kaya loksilaki presiding officer na 0 hour gi matam lokona bo honaki adubu sadasya singna kholaw kaya lawbadagi sabagi mifam nomgi oina yeithokki Aroibada maroiba pau Mukhyamantri Nongthoman Biren Singh ngasi Manipur Vidhan Sabha da haikre Raijasida hojik NDPS ki loisindriba case lising ama subna kumapan leiri Mukhyamantri nai gari huranbagi case sing yangsinaba SIT ama semle hauji phawbada huran kiba gari chani marfu mari recover tore Manipur Vidhan Sabha na ngasi tongan ba bibag mangagi apunba sempam lupa koti lising ahum chatruk subna 8 lakh nipu humdoi lising kuntratar khanaduna pass tawkre Numin chathagadaba anisiba North East India Festival ngasidagi Bangkok ta kendra gi mapantarum Rajya Mantri Dr. R.K. Ranjan hogdokre amasung Rashtrapati gi matangda Congress lusingba amana phongdokiba wafam gi matangda sarangna ba thokpadagi sangsaki sabha animaki mifam ngasigi oina yeithokre Pau loijare
ꯇꯥꯕꯤꯔꯤ